Paujadi yung oiba maroiba pau kharap de tawgere. Kaunugi laisang amang ata thokre. Imphal West District ki Sengmai EAC ki manung Chennba laimakong singmang da laiba kaunu Leirmdre laisang garang. Numidang pung mapan makhairam taba matamda sa Khanghabasing nanung na thomjinduna amang ata thokhalable. Press na phangba pauda laisang amang ata thokhalambagi thoktok adugi matung ngarang mafamtuda khundariba kanglup ani ki marakta chawna hairkpadagi Imphal West District Police ki jamlaba team mafamtuda changchinduna section ngakchelaba matung leimakong jingmang amadi akoibagi mafamsingda CRPC ki dara chamaga nipumari chalaikre aire amoromda laisang amang ata thokhalambagi thoktok adu janingdaba phongdoktuna ngasi kanto sabal amadi leimakong jingmang ki maira paibesingna ngasi ayuk pung taraga mathoirom taba matamdagi leimakong ki lambi thingbagi khongjang changchenkhre adoba sekmai EAC ki MLA Ice Dinko na maira paibising adu wari sanabada janaba purakpadi khongjang adu andokre aire Gari park tawbagi ser Lounaba Ayaba pibal Leirmdre parking fee Louribasing action Lupa Khanghankhre Imphal municipality ki manungda Gari hek Khambaga machet ama Puthorklaga parking fee Lupa tara natragana kul Lounaba mari Leirmdre authority amadana Ayaba pibal Leirmdre Imphal municipal corporation IMC ki Ayaba order jaudana Imphal parking fee Louriba agency sing ki madhagda Matik jab action Loukhtnaba traffic control police ki SP Khoisnam Sarmana Imphal West District ki SP ke Megason Rada Ayaba Jerol ama pikre traffic control police ki SP na khodiak pi tuna pisin ki Jerol asina makhatana hai COVID-19 ki lachat asina marab oiduna thangal kaithel pauna kaithel MJ Avenue amade Kanglapat mamang chingba mafamsing asida hana parking oramba adu makhata ba order ama thokriba phawwa lepnaba amade hairiba mafamsing asida Gari amata khamdanaba haukiba Mars kun Imphal Municipal Corporation na order thokiba leirabane adum oinamak hariba mafamsing asidagi tongan ba lanai agency kaya na miyamdagi parking fee Loubagi thabak makhatana adumak chathaba thengnare masigi chumathakta the National Highway Act 1956 ki section 8B ki makhata National Highway singda parking tahonba yaroi haina athingbasu leiribane Asigumba athingba kaya asi leina private foundation NTLYC YCBALCIs Youth Welfare Society YCYBA na chingba lanai agency kaya na haripa mafamsing asidagi parking fee Loubagi thabak asi leptana chathare maram asida district police ki maikadagi hiram asida miyang changduna lona jadaba mongda parking fee Louribasing asigi madhagda chapchaba action lokhatpiu aina cherol asina makhatana aire Amaramda COVID-19 ki lachat asina maram oiduna haukiba Mars kundagi Imphal mayol gi mafamsingda parking tahonba amadi parking fee Loubagi thabak leptuna leirubadu lockdown komthokliba asigi yenglaga pauna kaithel gi Sun Medicos Pharmacy sidagi Diamond Corner phawbagi Jute Cane and Bamboo Association YCBA da piriba parking slot asi mathau tahonba yanaba miyang chakbinaba anagi CAF and PD Minister Oramba Karam Chemna September taraga tarita Manipur Chief Minister da Ayaba Cherol ama pisin kiba laikhrabane atopa pau amadana National Sports University sapam Wathokta nungga tiar gas ka chainarakpada asokapan yaukhre Imphal West District ki Sengmai EAC ki manung Chennba Wathokta sakalipa National Sports University NSU ki mafamsing demarcation tawraga fencing khanaba pillar jungnanaba thorang torakpada khunjasing irang haurakre irang laksinaba police na kapatyar gas hauraba miyamna langnakpa nungna chairakpada asokapan yaunakre thaudok thokpamdagi phangba pauda NSU ki sagatpaki mafam chatharakpa oina makha chatharakpa oina university asi sagadaba mafamsing demarcation tawduna fencing pillar sing jungnaba ngasi ayuk pung mapan rop taba matamda Imphal West DC and Pravin masamak yauna settlement staff sing ba Imphal West District ki police team na ngakchelaga demarcation tawgudorba chancham chirang amade harau thil ga Lounaba mafamda changchenke adubo mafamduda hanadagi leramba masing jamlaba khunjasingna mafam aduda Kangpokpi district ki manung Chennbane maram maduna demarcation tawge harbasu Kangpokpi district administration tawgadabani aina athengba pirakhe adubo Imphal West DC ki maikadagi demarcation tawgudoriba chencham kunau village number 40 seat number 4 hariba mafam asimakti Imphal West district ki manung Chennbane mamang sei sok lising ani taramapanda gazette notification thokpada yaukrabani aina khunjasingda wakal tananaba haibada ungkhannarakpadagi chawna irang thokhe masing jamlaba khunjasing aduna chingthaktagi nauri amadi nungna police amadi Imphal West District ki administration ki team aduda landarakpada police officer ani jauna person khara naurina panduna chokhe police ki maikadagi su irang adu laksana na batiar gas amadi smoke bomb kaya kapkhe Imphal West District Police ki SPK Megasan Ramasamak yauna
ahenba police team jengtinduna irang horakkiba khonjasing adu takhaiduna irang laksinanaba matung demarcation tobagi thabak adu jathaki amadi fencing pillar manga amasu yongkhe covid thengnabada crore humpu sinakre Dr. Ranjan positive oiraba mioi chadrup from home isolation tawragat lehelle Manipur COVID-19 thengnabada aujik phawbada leingak Lupa crore humpu hena sinakre COVID positive oiraba mioi chadrup from home isolation tahullaga thamli aina advisor to Chief Minister Health Dr. R.K. Ranjan na phongthokre All Secretariat Conference Hall da ngasi paumi singa unabada bhagna hai Manipur COVID-19 positive oiba mi gi masang leptana henka labajo matam gi oina India Government Ministry of Home Affairs Ministry of Health and Family Welfare amasong ICMR na piba protocol sing adu semdoklaga chatnalle Manipur positive oiba mi gi sang asi national as average dagi yamna hanthare state asi gi oina positive oiraba rate asi chada Mari dasmik taruk mapanne mi sibagi changsu chada soino dasmik taruk ani khaktama koiri masi national average dagi yamna neblabane laichat asina leikidaba yawbasi laibak thibani adobo national average ge yengnabada Manipur asi sang yamna nemle COVID-19 thengnabada yamna maru iba asi state test tawbane haujuk phawbada Manipur da mioi lakh tara ki manungda mioi lising marfudra chamaga yankhai taruki changdo COVID-19 test tawre Laichat asi thengnabada haujuk phawbada Lupa crore humpu hoina sinakre masigi ampercent pam asi quarantine center sing amadi mapalamgi mioi sing pujalakpada sinakhibane COVID-19 positive oibagi sangwang kalakba asina state asida asoba putlum am oirabasu majibo thengnabagi thabak kya kanna changchile doctor sing health worker sing expert sing namit koding ki update tawraga chatle haujuk COVID-19 positive oiraba layong Wathokta mioi sing home isolation tawba asina khwaidagi phaba virus asi thengnabagi khongjang ama oire haibasi khangnarakpadagi laika home isolation tawnanabagi thabak chathare haujuk phawbada laika na biang changba Loinana mioi chatruklom home isolation tawraga thamle SI recruitment Wathokta senior congress leader phare Assam police sub inspector examination ki Wathokta mari Loinana nomajing numit ki ahingda Nalbari police no congress ki senior leader Atavali phare aire Assam ki tongan mamapam kya da congress party na Wathokta dugi mayukta asoba protest kaya sa tharklingi marakda khongthang asi laklibane Nalbari police na bajali Bhabanipur Masgaon area sing operation ama launch tawki amasong mamaithangda aliba nongalamdai pung ani darakpada barteka dagi phakhe Assam police na mahaki mayungdagi SI recruitment examination adugi admit card mari recover tawke RTI cell gi chekadari su wariba congress ki senior leader Ali Aji Assam police SI recruitment scam da marat siraba atai mioi kyaga contact leinai aire Wathok adu Congress ki atai lusingba kya su senior bajai haina thajanari bane hauzik Ali Nalbari police na phajinduna thamli amasong makhata ba wahang pahong chathare mak tharaga thabak lobagi Wathok aduga mari leinana phaba mioi kulumdai sore adu moinawak thabak tagi potharabo Wathok adugi maru oiba 21 singi marungda ama oiriba senior officer PK Dr. D hauzik phawa police na phaba ngamdre Nagalamaromda lockdown komthorkpada Ngairingeida Tuition fee amuk thiro hairkpadagi Mam-Mapasing da awaba amuk oinare COVID-19 laina laichat na maram oidun matam chana complete lockdown tawrapa matung layak na lockdown komthorkpadagi laipak miyamna khajik chor ondok na duna thapak inkhang suba hongnarakpada Ngairingeida state asida leiriba higher secondary school kharagi authority singna mairoi sing ani supa installment tha asigi manungda athuba matamda thidoknaba WhatsApp ta che tharakpadagi parents sing awaba kaya mayuknare aire Pausi asid state asiki tongan ba mafam sing da leiriba mairoi singke Mam-Mapasing na phongtorkpagi matung ina higher secondary school kharagi authority sing na WhatsApp ta tharakliba copy asida kumja sok lising ani kun mathoi academic session gi damakta tuition fee gi ani chuba installment lakotna bagi state government gi order amagi matung ina athuba matamda parents sing na su ani chuba installment bibiro aina message tharakli aire Mairoi sing parents sing na makata na phongthokibada haujuk phawgi oinade lainga ki maiki diki mairoi sing dagi tuition fee khongkotna na order thokiba Leirmdre aina khalle maramaduna higher secondary school kharagi authority sing na ani suba installment pibiro airibo wafam asida mari leina basing na miang changbiyo school staff chahum marfu positive oire Pakistan ki Sindh province da private amasung government school sing da teaching amasung non teaching staff yamtrabada chahum marfu COVID-19 ki test tawbada positive oire aina official oiba report amana aire Directorate General Monitoring and Evaluation na thadokiba report amaki matung inna case sahum marfudugi manungda chanini Puthorklaga provincial kurung Karachi da record tawkibane haukiba September 12 dagi October ani phawbada school singka mari leinaba mi lising humpuga mari charipan kunga tare test tawki aire makhoi manungda mioi lising yang ga mari chamaga marfudra mapan negative oiki amasong lising tara chanini phugani pan ge result phangdre
District kun mapanda leiriba mai loisang lisik ani chama chupna ni panda laichet kamari leinaba SOP ngakna chatpra haibadu yengsin gani sarkar gi school lipu ga taruk amasung private school amadi SOP ngaklam dabadage sel tawsin khre aina report aduda aike report adugi matung ina school sani pa yang kai ga tareta social distancing aklam daba school lisik amaga chupna kunthra ga mapanda khud chamna bada tragana sanitizer ni thita Leirmdre school sanipan chupna tareta classroom jing hidak sai Wathokta school lising amaga sani chupna mari da toilet moklamba amasung school lising amaga chahum yang kai gani thoi da COVID-19 gi guideline display toron da thengnakhe aire Tripura da anouba case chahum kun gani thoi thengnakhe mari sikhre Tripura da COVID-19 gi anouba case chahum kun gani thoi thengnabaga Loinana laina asina maram oidana miyoi mari makhatana sikhre aina health department gi official amana ngasi phongthokre official tuna aike ngarang patient mari makhatana sikiba Loinana awang nongpu ki stage tida haujuk pawda COVID-19 na maram oiduna sikiba mising chani marfudra sure state tida haujuk pawda COVID-19 na maram oiduna leikhidra pamihoi chani marfudra adugi manungda samaga yankhai tarukti state chiki konu agartala city su manung chaliba west Tripura district dagi ni aida mahna phongdokle official tuna aike aukiba pungkun mari asida anouba case sahum gar kuni thoi thengnabaga Loinana state sida COVID-19 ge positive case masingda lising kuntaruk chanipan umraga mari yaure Tripura da hojiki oina COVID-19 gi active case lising manga sama umraga mari leire haina phongtok loduna hakna haike state da hojik pawda punna miyoi lising kun kama thoi chahum marfu daret laina asitagi phagre amasu atopa patient kulhum doina state si thadokre state da hojik pawda punna sample lakh hum lising marfu dra nipan chaduk taragani thoi COVID-19 gi test tawkhre haina samhakna phongtokle COVID-19 napadagi congress lusing ba leihidre Uttar Pradesh dagi congress lusing ba hanagi MLC amasung CLP president Nasif Fathan chab coronavirus na nabadagi leihidre ngarang nomajing nabita COVID-19 nabadagi hanagi Uttar Pradesh legislature asina leihidabada congress lusing ba Rahul Gandhi nang asi awaba phongdokre Minister Fathan hospital da Leirmdre atras rape case Wathokta Yogi Adityanath government gi thabak pajaning da phongdoki amasung opposite lusing basing gi mayokta UP test police gi UP state police ki mga thekat pamawong bo janing da phongdok lamke mano hospital da wafam jing adu phongdok lamke bo utpa video adu su video amasur Rahul Gandhi na thagat ke Gurugram gi Maidanta hospital dagi atras ki wathok adu gi matang da minister Pathan na wangang ba adu video adu na utle opposition ki kholaw namsin ba yamna kudong thinga gi khudam amane government asi thuna maklenga ki sakti paibadagi toklagani aibado machine utle aina makna hairake Arubida content sing achigi maruiba pau khara si pau tum seri pamani local news YouTube channel amade Facebook page asidagi yeng video book namak pathaga chari Loinana channel asina tum da kana rabadi subscribe like and share tawba kawi gunu namak pu amuka na thaga chari